ngasi numida waram phongkiba tungan bu manipuri si phongsingi maroibi i pausing myamna thamjigi ahanbada kangla paudagi khongasaraga ukol na sinduna taragani thurak suba mera mifam thoram pangthokre Meitei mase taraga sondakhiba matamna manipur su mase tana sondakigani biren se minister nongthom berena haikre Meitei na mase taraga sondakhiba matamda manipur su mase tana kaikhigani wapamasi umanglai kan apun balup ukol na sinduna ngasi palace compound leiba city convention center da pangthokiba taragani thurak suba mera mifal gi thoramda se minister en berena phongdokhibani umanglai haraubigi Machat Chingnai Nabigi Matang Pangtokpa, Mera Mipongi Toramadura, Sip Minister Makatana Hai, Manipur Kunagi, Labogosi, Tamangam the Piba Mamadale, Aiko Gitungi Pibam, Mamna Ui, Isai Sagi Lamda, Mitop Amagum, Satning Mama Pam the Satpangam the Bigi Pibam Amada Lady Bossy, Yamna Laboktivani, Aiko Hevzik, Ngak Yona, Putaravani, Nasidagi Sai Taraga Mangadagina Kungi Matunda, Aikogi Purubasi, Karambamake, Satkani, Habatamangam. Masi aikoina kupna khangjinba mathakta haiki maangna makataradun hai lamdamasi mapu pan lam ama oihansi khena bukhudimak thaduknaduna amato oina hingminaba ngamna bohonasi ngasigi mifamasi umanglai haraubagi nainaba khak oihangumsi Meitei phuruk ki tungi liklamgi matangda aikhoi kupna nainaba matam yauri Meitei marakta khenaba mata thambiganu umanglai haraubagi matangna su akhangai sing tanaraga sabsab lairik ama puthoktuna lai haraubada satnagadaba sing adu sabsab ama lepthoksi amaibi singna sub minister gi artist sing gi tengbang scheme gi khudong saba lobiduna thagi pension phangna bohona biyu punamakna hona minaduna singtam amat oiba sanaleba am ohelasi hainsu sub minister na makhatana Makhataki, Nasigi Toramadu, the Rise Sabagi member Ningto, Sanazaba, Lysemba, Cabinet Digi Minister A. Susildro, Meitei, Art and Culture Gi Commissioner M. Zoemadi, Lailuki, Chairman, Professor N.G. Kangjia, Mangangna, Matangsin Sip Guest, President Guest of Honor Amadi, Moderator Oina Saruyaki, Loina Manipurgi Amadi Manipurgi Wang Madigilapo Umanglagi, Mute Kasu, Saruyaki ID, Atopa Pawamanamo. Laiba ama sakot pa haibisi lambi thong pharaba matamda sakot pangamgani Govindas Works Minister Govindas konthojamna haikre laiba ama sakot pa haibisi lambi thong pharaba matamda sakot pangamgani lambi thong phatana sakot pa lamdam oiba ngamloi wafam sing asi namboldagi hiang thang tab inter district road nauna sagadoriba RCC bridge ama ore yum tamagi thoramda magna phongdokhibani magna makha taraduna se minister biren gi lusing makhada inclusive development lakhu matamda inclusive growth lakhani lorina sakotpa manipur ama soidana oiba ngamgani maramaduna matam ga sana leiriba highway sing pakthok sakthokna bohonari laingakna matam gi pekhalak pathabak thoramda miamna mating pangduna hena phaba sakotpa manipur ama oina bokhona minarsi road map wagasi Pariba makai praja miyamna harawgani economic growth lakhani Nagaland di lambi semgi competition lodi aikhogi Manipur ga yamna khene aduna Nagaland na sakot pe hen ki batabani lambi pariba makai lamsa sakot kani haina sphungdoki thawramadu hanagi union minister TS Sauba education minister TS Basanta PWD gi chief engineer PS TMS sarugya khiari atopa pawmana ayus sakot hanba haibise ekhoi khudimaki thawdangni Goneshwar Ayus ki layeng pathap sakot hanba haibisi sumnagi treatment tawudana treatment tawumatamda sangba hidak oiba sijanaba pambi sing marang kaina phanganba mathakta haina Directorate of Ayus ki Director A Goneshona phongdokhibani wapam singasi malem goina pangthokliba tarerak suba Ayurveda degi thoram ngasi palace compound liba Maipa hold the Pangtokpa Thoram that Mana Phongdokhibani Directorate of Ayus Lampel Part Amadi State Ayus Society Manipur Pun Sindana Pangtokpa Thoramaduna Mana Makata Araduna Malem Gimiam Thingani Balina Leon Kayadagi Kanmangam Honavada 60 Mamakatana Kanmang Waitokloi COVID Yauna Malem Gueba Kunaida Awasa Ting Pirakiba Matamda Ayus ki laying Pathapna Lokiba Taudang Miamna Kangna Bangatani Ayus Kamadi Lainana Tabak Tauribising House Katok Nipasang Ashigi hena katuktuna thabak tawrabadi ayuski layeng pathabas hena sakotmangamani ayuski layeng pathabasi atopa layeng pathapka manadabaga loinana sel yamna sangdi ayus sakot hanba haibise ekhoi khudimaki thaudang lei hena sapungdoki atopa pawmana Lions Club of Impal East na sinduna peace poster contest pangthokre hairi
Lions Club of Impal East na sinduna Lions Year 2022-23 Lions International Peace Poster Contest ki manungsana Peace Poster Contest amang si Kurai Kongpal Kongkham Lekai Community Hall pangtokre Thauramadu sei taraga mathuidi ki taragom dei phawda leba mairui taraga nipana seru yaki ngasi pangthokliba Peace Poster Contest asigi matangda Lions Club of Impal East ki President A Zenda Kumar phungtokibada ngasi pangthokliba Peace Poster Contest asida mairui makok mathang taba ani khangani khangalaba mahiru ani asina district ki thakta poster ki thakta saruk yabaga loinana state amadi international gi thakta sai sida pangthokadaba Peace Poster Contest saruk yabagi khudong saba pigani international gi thakta pangthokpa sida makok taba ngamlabadi US dollar lising yangkai pangani loinana atopa mahiru kunga manga amagasu khangatuna pungning thawat hairi Makasa tarak poina to papawna Thanauzam Sabo Memorial Charitable Trust na Langol Old Age Home gi inmate singda pension yentokre Thanauzam Sabo Memorial Charitable Trust na leptana sa tarakpa Old Age Home Orphanage amati Manipur gi tuan mafam singda lairiba ahal oiraba singda pension amadi tangai phataba polam sing yentokpagi sarua moina ngasi Impal West gi Langol da leiba Langol Old Age Home gi inmate singda October thagi pension yentokre pension yenthokpagi thoram adu asamba amaga loinana pangthoki pension yenthokpagi thoramda trust asigi managing trust ki Thanauzam Roman singana phungdokhibada trust asina pension scheme hawdoli besi trust asigi mingchat tanana banati old age home gi ahal singamadi kana leijadrab ahal singna trust ki maikedi angama mateng kharada oirabasu pangbu ngamna bo honabani pension pibi ki thaba asu government ki mateng pangdaba home singda leiriba ahal singda pibani Government ahal singidam hawdoko pension phangdaba tongan mafam singda leiba ahal singdasu pension pibi ki thaba asi trust asina paikhatuna lakli mangna makata na hai pension pibi ki thaba asi ahan badadi Impal area khakta da satharamani du hawjukti Valley gi district singdasu paikhat pa hore Bishnupur district amadi Kaksing district ta paikhatnaba thorang tawri singi district singdasu pension scheme athuba matamda hawdolagani pension gi senpam si government natragana kanagumba individuals amatadagi mateng lawrogi yentokpa nate trust singna tansinjaba senpamdagi tungsilaga trust ki damak thamba fund-dagi yentokpani hawjuki mirol na saknabi ama oina apokpa mama mapa amadi ahal oiraba singbu thawksabidaba amadi tathi tawoina tawibigi mawong ama satharagriba si yamna lebak thibani asigum wakhulun si hongdokpa matam oiri mama mapa amadi ahal oiraba singbu luna sana tawiba haibasi aikhoi khudingmakki thawdangni khangadabani ngasi aikhoina tathi tawoina tawriba ima ipa sing aikhoibu sembirakpani haibasi kaidongaida kawridabani romena makhatana hai Old age home singda leiriba inmate singda amadi ahal oiraba singda pension piba khaknatana makhoina narak yelakpada su trust asina matam gi mateng pangdunu lakli makhoibu hospital da pukhatpada su trust asina asawa thawdang laudunu lakli trust asina purakpa anaba singbu ningthina leyengbada rims na asawa thawdang ama lobiduna lakli haikena su pausina su palakli atopa pawmana STDCM na Education Minister TS Basanto Kumar gi yumna satuna memorandum pisinkre Meitei bu schedule trap list ta chalhananaba recommendation thabiyu haina schedule trap demand committee na changsiliba khongjang gi makha tarak poina MLA minister singi yum amadi office ta thomjinduna memorandum pisinbigi saruk amo ngasing marirak suboina nambol kendra MLA su oiriba education minister TS Basanto Kumar gi ulawda leiba mayumna changsinduna memorandum pisinkre STDCM na mamang da Muhut Minister Y. Kemsan, Cap NPD Minister L. Sasindro, Yai Mamadi, Social Welfare Minister Haikam Dingo gi yumda sangduna memorandum pishingraba matung ngasi marirak subay na Education Minister oiriba TS Basanto Kumar gi yumda sangduna memorandum pishinkibani haidi amaromdana Bangladesh amagi Aadhaar card semdok semjin tawda senaba miyoy ama police na fare Aini yada bamongda mapalam dagi sanglakpa Bangladesh imiyemagi Aadhaar card semdok sadokpada sienaba miyema ngasi Thawbal police na fakatre police na faraba miyesi Lilong Bazar da MS Mercy Travel Agency koba ama hangduna leibani hari faraba miyedugi maming Hafiz Selatur Saikungatru apokpa MD Serajuddin Mayang Imphalgi Konuma Hyang Thongdagi haujigna Lilong Bazar da leiduna travel agency ama hangduna leibani hari hairiba miyesina Bangladesh masa Muhammad Ramzan Ali Saikunthraga mga apokpa MD Jalaluddin koba sigi Aadhaar card sem sabagi thabak satharamani hari faraba miyesigi mathakta police na case mo lokhatpaga loinana makhataba investigation sathanaba Lilong police la kusinakre hari
Maka Satarapona, Kanglepaki Maira Nistana Asuna, Makatana Fongli, Yellow me Meitei Sakot and Sikan, she had of the Estilista, Salhanba Mathakta, Tis Basanta Kumar. Lamdamasiki Yellow me, Oiba Meitei Purvasi, Indian Constitution Schedule Tribe Lista, Salhanduna, Yellow Saktam, Ngaxanabidama, Constitution Ropina Schedule Tribe Demand Committee Manipuna, Lamdamasi the Lady Patuan to one loops in Miyamapuna. Changsiliba khongjang gi sarugam oina ngasi Nambol Kendra gi MLA oibidana tana Education Minister oiriba TS Basanta gi yumda thomjinduna memorandum ama pisinkhre loinana Minister TS Basanta na su harau tiamna memorandum adubu lokshinduna maki maikei gi pangbe aba mateng pangan hena phongdokre Minister TS Basanta na memorandum pisinba lakhiba Scheduled Tribe Demand Committee Manipur gi miyoi singbu taran okladuna phongdokhibu wafamdi Committee Ashina, Changsiliba, Meitei bu Indian Constitution ki ST list, Sananabaki khongjang Simapung Fana Sagali, Hana Sumaki Office Committee ki Muyis Unaduna Hiramasi Matana Kananai Nakre, Yellow Meitei, Sakot Ansi, Kansi Harabadi, ST demand, Asiam Maru Oyamadi, Maram Sai, Manipuri culture amadi history kanana bohona batai haujuk sakalaba kungamatu shuba century gi matamasi the economy gi phibam phagat handa bayadi maduna Manipur gi economy gi phibam phagat hanana bohona ba ST demand matoktai ngasi gi malemasi competition gi malem ama oirabani maduna hawalagli bai khoi gi na singna hiram kya da khudong saba pina bohona ba da ST demand asi adugi matik maroi ST demand mapung pana sanahan mangamlabadi tungi yumburel oigadori bana singamadi khunai se apabu oigadori bani madura lenga ki oiba collective decision ama ST demand ki matang lakpa matamda mahangna mapung pana sakot kan hene sapungdoki nakala maramda lenga ki oja sing rationalization tobi matang na permission na hangbu wangi pakumpi reduna Minister Basanta na phungdoki bada October kuntra gamde phawgi manungda rationalization ki thabak mapung pana losin gani haina lenga na lakthoki ba dugi damakta team ama semle Pekat pamthok thabak sapsana pekalagani adubu school singi parikha loiraka tawbana hena sumgadra haibu wapam ama leibana khanari hain supali Atop Pamanamo Sangai Festival Curtain Riser gi Tharomasi Kolkata da pangthokre Sangai gi pungna pamlam damlom de Sangai Festival gi mapung oiba thorom pangthoknaba CM Sare Minister Mathakta November kunga mathoiri gi kuntra phawo pangthokadoriba Sangai Festival Curtain Riser gi Tharomasi Kolkata gi Salt Lake Taliba City Center the Pangtokli. Pangdoko Dariba Sangai Festival Gamari Lane Minister and Beren High. How Kibasay any COVID license Maram Woden Malem the Lamdam Sibu Saktali Sangai Festival Pangtopum than a Lakivani. Madugi Matung say Shida Festival si he and a song of Pangtonaba. Pandam ngasi curtain riser gitaromasi sinmani. Se Minister na Makata na hai say si the festival sigi top masak amahai betaragadi. Sangai pungna pam lom sangai festival sigi mapungoiba thorom pangtok na basem sare. Masita lamda masigi inakulaba culture amasum tradition sing ut kadori sangai Heritage Park Sagali, ngasi pangthok liba curtain riser thoramasi matangda phongdok laduna Manipur lenga ki tourism department gi director Y Ibohol na hai Sangai Festival 2022 gi curtain riser gi thoramasi da lamdamasi gi maming leiraba thangta pung solom amaibi jagoi kabui jagoi na singbu sing miam utkani lamdamasi gi ina khulaba culture amadi tourism gi ningthi mapham sing yauna lamdamasi gi top mapham sing malem gi miam da khangana ba festival sigi mangoinana curtain riser gi thoramasi pangthokpani haiki atopa pawmana yumthong khuding numit khuding ayus haiba thimda tarerak suba ayurveda de thorom pangthokre ayus ki layeng pathap sakot hanba haibasi sumnagi treatment khak tawbudu natana treatment tawbu matamda sangbai hitawai pamising marang kaina phanganba mathok tai hain ayus ki director A Goneshona phongdokre wapamasing asi Directorate of Ayus amadi State Ayus Society Manipur punna sinduna Village Compound liba maipa holda pangdokiba tarerak suba ayurveda de 2022 gi thoramda phongdokibani yumthong khuding numit khuding da ayus haiba wapam yumpham oiduna pangdokiba thoram aduga mari lainana wangang loduna Director A Goneshona hai malem da miyamna thengnariba laina layong kaya digi kanma ngamna bhona badu 6 step ama khakta da oithokloi COVID yauna malem gi miyoi bu khunai da awase thengpi hiwa matan ayus ki layeng pathapna logiba thawdang miyam ni hena khangna raba ngaktani ayus sakhotna ba mai ke kya digi honari ayus ka mari lainana thabak tawri bising na hauzik kathok ni bisang sidigi hena kathok tun thabak tawu thoklabadi ayus layeng pathabasi hena sakhona mangamani ayus ki layeng pathabasi yamna natural oibidana tana atopa 6 tem singi manadaba mongda layeng sataba makhalamani layeng pathabasi sel yamna sangda boidi
अनाबा मना मपुंग फाना लेयंगदुना फुहनबदा आयुषकी लेयंग पथाप ngasisu ama oidi amoramda atopa system singna malemgi thakta lamjel tanarba matamasida aikoina district level silaga leirabadi matawkramna ayus leyeng sakotpa ngamgani ayus sakot hanba haibisi aikoi khudingi thawdangni soaiki makasa tharakpoina to papom nam se minister en beren bu corruption tawdabada puksiel sengba se minister ne haina miyoi kyana thagat pa phongdok narakli se minister beren bu puksiel sengba corruption free oiba lenga mapuni haina thagat pa phongdok narakli ba handak social welfare department gi supervisor lobada naya paisa mata tingdana khalakhrabi anili pukrambamna cm beren bu thagat pa phongdorakpa matam kuina लाउथोक्तन लेरुरब तरामसुम तरामद सुबा IRB राइफलमैन लिसिमुगा सहमगा यंकय अमदी MR IRB राइफलमैन समरिगा मार्टफु लौनबगिदमक पांगथोकिबा सांगयेंग फल अक्टोबर तरागा मंगादा लाउथोकिबगा लोइनना मणिपुर लेंगा की सोशल वेलफेयर डिपार्टमेंट लौबा सुपरवाइजर लौबगी एग्जाम की फल लाउथोकपदा करप्शन तौबगी ममी अमत तादना नया पैसा फाव तिंगदना मियोय कया फल लौथोकपद यौरकपद चीफ मिनिस्टर एन बिरेन करप्शन तौदबा पुक्सियल सेंबु लुसिंगबनि हाइना माय पाकलब तोंगान तोंगानबा कैंडिडेट कयाना ngamkhai लेतना थगतपा फोंदोकनारकली लोइनना मणिपुर चीफ मिनिस्टर ओइन लेंगाक ससनगी तौखिबसिंगी मरकत चीफ मिनिस्टर एन बिरेन ख्वाइदगी पुक्सियल सेंबा करप्शन फ्री ओइब लुसिंगबनि हाइनासु अमुक हना थगतपा फोंदोकनारकली तरामसुम तरामथु सुब IRB राइफलमैन अमदी MR गी फल लाउथोखिबा दुदा नया पैसा फाव तिंगदना माय पाकलक्लबा कैंडिडेट सिंग सोशल मीडिया मसा मसाना थोलक्तुना चीफ मिनिस्टर एन बिरेन मणिपुर सि करप्शन फ्री ओइब स्टेट अम ओहनगनी हाइबदु माय पाकले हाइना थगतपा फोंदोकनखि सोशल वेलफेयर डिपार्टमेंट लौबा सुपरवाइजर की एग्जाम माय पाकलबी अनिली पुखरमम कौबी अमना सोशल मीडिया चीफ मिनिस्टर एन बिरेन थगतपा फोंदोरखिबा वाफमदी मा psychology masta loire housing na special education da BEd tawri adubo handak social welfare na loba supervisor gi exam na thaba yawki adubo phal lauthokpa da ikhang khawna supervisor khalakpa da yorakli yorakani haiba thajaki adubo lenga ki mekei digi thamoi sing exam pangthokpa dagi ma ku supervisor post khalakwa sida se minister en beren social welfare department gi official sungbu thakaba pungdorakli lenga na thabak lawbuda transparency oi haibisi ma ku supervisor da khalakpa sina नया पैसा फाव पीदना खलखिबा सिना ताकले मरमदुना माकी थबक संगनब होनबदा पैसा पीदना नियम सुमना संगनब होनसी इसा इसाना क्वालिफाई ओइरबदी सुंगसोय सोयदना खलकनी हाइबिसि थाजब थंबियो हाइना फोंदोखि अमरमदा सेनापति डिस्ट्रिक्ट की माखाल विलेज तलेबा नुपी मजा मबु सोशल वेलफेयर डिपार्टमेंट सुपरवाइजर लौबगी एग्जाम सरुग याबद खलकपदगी चीफ मिनिस्टर एन बिरेन करप्शन तौदबा पुक्सेल सेंबु मणिपुर लेंगा मापुनी हाइना नुपी मजा सिगी अपोक मापाना सोशल मीडिया दा थागत फोंदोरकली माय पाकलब नुपी मजा सिगी अपोक पुणे खुलेन सोशल मीडिया दा फोंदोपगी मतुंगिनदी हंदक सोशल वेलफेयर डिपार्टमेंट लौब सुपरवाइजर लौबगी एग्जाम की रिजल्ट हाइदोकपदा आइगी इसा नुपी खुली एग्जामी सुक यौरकले अयहांगना इसा नुपीबु खलकनबा पैसा पीबा मत लेखिथि नियम सुमना ट्रांसपेरेंसी लेना लेंगाना सुपरवाइजर लोबगी एग्जाम पांगथोकिबा सिना चीफ मिनिस्टर एन बिरेन लुसिंग लेंगा सी करप्शन फ्री ओइब लेंगाकनी हाइबा ताकले मादुना माकी मैकेदगिदी करिगुम अमता खुदोल तौनिंगै लेजदी मतम पुमदा चीफ मिनिस्टर एन बिरेनबु तैबंग मपुना सनबी बोइसनु लोइनना मरी लेनबा सोशल वेलफेयर डिपार्टमेंट के ऑफिशियल सिंगबुसु मतम पुमद अफब ओइरसनु हाइनसु फोंदोरकली हाइदि अमरोमदना संगमदाबिदा लेबा अंगांसिंग महि मसिंग तंबदा मदि लंबी थोंग सेमबदा अहानबा मियेंग थमगनी कमारुद्दीन संगमदाबी खुंगंग लेबा खुंजासिंगना मसा मसुसिंग महि तमहनिंगलबसु तमहनबा ngamdaba सिगी अवाबा को होननबा होनगनी लोइनना संगमदाबिदा लेदिबा प्राइमरी स्कूल असि हिंगत हननबा होनबदा असंगबा खुदिंगमक महांगना पुथोकनी हाइना संगमदाबी ग्राम पंचायत प्रधान मिरेब ओइनबा थावरांग तौरिबा एमडी कमारुद्दीन फोंदोखरे वाफम असी कुमजा इंग लिसिंग अनिगा कुनगो हुमदोइदा पांथोकदोरिबा पंचायत मिखल संगमदाबी जीपी दा प्रधान मिरेब ओइना सोंगथोकदोरिबा सोशल वर्कर अमदी कमारुद्दीन फोंदोखिबनी इलेक्शन मैनेजमेंट कमिटी न सिंदुना ngasi संगमदाबी मखा थौबाल मयुम लैरक जामिया मस्जिद रोड अमसुम सेंट्रल मस्जिद रोड पांथोकिबा तोंगान तोंगान मफमसिंदा कमारुद्दीना संगमदाबी खुंगंग असि चौखटप लमदम अम ओहननबा लैरिक तम ngamdaba angangsing mahi masing tamhananaba madi lambi thong samgatpada ahanba miyeng thamgani hainasu फोंदोखि हाइदि अतोप फॉर्मना दुकान फमलिबिसिंगना मियामदा नमथाक तौरगा पोट योनबिगनो PPCM कंगलेपाक मणिपुर की मफम सिंग फमलिबा कैथेलसिंगदा एक्सपायरी ओइरबा पोट अरुंबा सुदना योलिबा पोटसिंग दुकान सिंग लेंगाना पीबा प्राइस लिस्ट थिएट para हाइबनि सिंग येंगसिन खोंगसत
The Protection and Preservation Committee Manipur PPCM gi convener Maibam Beseshona Lusingduna PPCM gi Thomising Loinana Garang October Kunganitui gi Tangal Kaithil gi Dharmasala Manung Pamliba Grocery Dukan Singda Yengsin Kongsit Takri Haina PPCM gi Publicity Committee gi convener Lai Kuram Zayantana Press Thoropa Sirol Aman Haidi Siol Sinhai PPCM na hanjin haiduna lakpa price list thetpiu loinana pot leiba lakpi singda case memo asingba PPU haibisi dukan khara natana ayama dukan singda asingba case memo pidana sejamdoina iraga pirama thengnare masida natana thangnana phaminari dukan singda pot ki mamal amaga manadana yorma thengnare hangluba matamnasu transport system na haina pakhum pirakhi asuguma kaya singa sina samna hingjaba kangleipak manipur da leiminariba mipum kudingmapu dukan phamliba karbar wala sina port ki mamal lepningba mawongda lepi haibisi PPCM na khangle hadi seol sin hai haujuk pali belenga sina posagi mamal asi control toba ngamdrabra haibisi PPCM na lenga ki mapum thanglagli loinana PPCM na Price Fixation Committee gi miyoi sing unanaba kana honabada su unaba phangkide makal gi pot sing pairiba agency PPCM na unanaba honabada unaba phangkide masina maram oiduna karbar wala sing na tawningba tawduna leiri haibisi haimanba thoklo haidi siol sin hai iramdam kanglai pak manipur si de hingminari bu khudima lingjal manaduna ting phudoktuna pot leiriba singna pot sing adugi quality amadi quantity masak khangna leiba tangai phadre loinana karbar wala sing na yoliba posai sing asi su lenga na control tawdrabadi angak pa phangna sananingba mongna sanaduna iramdam sibu kanma ngamloidabagi phimamda lakani haibisi PPCM na phongdorakli loinana kaithel sing da pot yoliba sing asibu yengsin kongsit chatharakliba si mari leina belenga ki official sing na saruk yabibaga loinana mateng pangbiu haina su PPCM na appeal torakli Makasa tarak po nga si state si godiba COVID-19 update mayam na thamjage nga si godiba positivity rate si 6.3% ni haibidi nga si state asita nauna miyoy ani COVID-19 na positive oide haiba miyoy ani si su nga si subna tagi miyoy kuntra ganitoy nauna COVID test tawhibida miyoy ani positive oiba thengnarakibani aduga miyoy amata nga si laikidabagi claim lakte loina nga si COVID-19 na positive oide haiba miyoy ani asi miyoy ani mang Impal East tagi ama Impal West tagi ama ni haini sunga si status update on COVID-19 na su report tarakli loisilak po na pandam pauksiri ke topa maruibi pauksing miyam na thamjage higher secondary phawbagi thakta leiba oja singi rationalization gi notice thoklagani 23% Kumar higher secondary phawbagi thakta leiba oja singi oina nongmani ni asida rationalization gi notice thoklagani haina education minister 23% Kumar na phongdokre Wapamasi STDCM na Meitei ST lista chalhananaba ngasi lauda leiba minister Basanta Kumara memorandum pishinba lakpada permission hangi bowangi pakom piraduna minister na phongdokhibani minister makhata na hai rationalization gi matangda yamna kupna thijali haujum rationalization tawbudi kudongsa daba panthabani parks and rationalize tawrai oja henbe school college singdagi lakthoraga atopa college ta thagani masigi damak sem sa bapuna maglori athubada soidana notice tholaglagani rationalize tawbada yariba makhai anakpada kudong sagadaba mafamda tawgani and education minister TS Basatu Kumar phongdokre school fogadancy mission sakotpa mathuktai amasung mahairoi yamna leiraga oja wat mafamda oja yamna leiba school college singdagi lakthoraga thagadabani oja sing rationalize tawbri school college ki oja loina tawroi haikhen su paus na phongdorakli atopa pawmana STDCM na Meitei bu ST lista chalhananaba changsiliba khongjang asigi mathakta khut thingjinanaba achumna HAC da taksinkhre Scheduled Tribe Demand Committee Manipur STDCM na Meitei bu India gi ST lista chalhangadabani haiduna changsiliba khongjang asida hill areas committee HAC gi mekedi gi khut thingjinanaba amadi kupna yengsinanaba all tribals student unions Manipur asumna HAC da taksinkhre Pausna Manipur gi tribal mairoi sing apex body asina HAC gi chairman Dingang Gangmai da pishin kiba memorandum amada STDCM gi demanasi gi irrationality yeng patawduna madi state asida leiba tribal community singi sentiment khangbidana Rajya Sabha gi MP ningtau lai sema sanajaw yauna tambaki legislature ayamana Meitei bu ST lista chalhanaba haibisida sogatpa phongdok narakpa sina tribal community singi tungi leba kudong thiringa oirakpa madi tambangamdaba phibam ama lakpa yabigi mong urakpa sina STDCM gi khongjang sida HAC gi mekedi gi khut thingjinwinaba amasum kupna yengsinanaba
ningsingbo oina asumgi maikhaidagi tangai phadana memorandum asi pisinkhibani haina pankhibaga loinana state asigi oina Meitei hairiba community asi technology medicals engineering amadi sport na singba lamkyada thoidok hindokna mangjil thariba community amani haibasi kakpa yararoidaba asum wafamni haibana singba wafam sing palli haina su pausna phongdorakli adu hojguina di mem paus matanga selu sinjarage amasu mem pun anawa update ngaminasi